Taramathorek Suba Manipur Assembly Mikhal Gidama Mire, Poinaba Gidama BJP ticket Fanglaba Mi Kuntramathaki Ming, official and Lautokre. UN Sina Saturday economic blockade as the government solution for Pangamdrabadi, United Nations Hangalagani Haina, Citizens Committee Manipuna, Pongorakli. Economic blockade Kudong Sabalo, the Nabara Hinaloba, Tengrabadi, Cherak Pigani Haina TV, Siabadi, Manipur Moto, Hekel, Guamena, 61. Kurumzari Aduni Miribasi Impact News ni Aitakalam Siam Kanel Hausik Punjab Si Pawagi Marba Pausing Miam the Pizari. Taramati Suba Manipur Assembly Mikhal Gidamak Mirip, Oinaba Gidamakta, Varati Janata Party, BJP ticket Fanglaba, Mi Kuntramatogi Mingasi, official and Lautokre. BJP Central Election Committee Secretary Jagat Prakash Nadana Party Asigi, website official oina Lautokraba ticket Fanglaba Musing Adudi, Hangang Assembly Constituency da and Biren Singh. Kuraida L. Susindro Maitei, Thongjuda TSB Sojit Singh, Kairauda L. Ramisu Maitei, Androda Dr. Nimaisha Luang, Lamlaida Case Ibomsa Singh, Sagulmanda Dr. Case Loken Singh, Kaisam Thongda R.K. Sibasandra Singh, Yaiskulda T.S. Saitabarta Singh, Wangkhaida Yumkham Irabut Singh, Konthauzamda Dr. S. Ranjan Singh, Pasoida S. Premananda Sarma, Langthawalda O. Joy Singh, Wangoida Salam Joy Singh, Mayang Infalda K. Ravindra Singh, Nambolda T. Sawa Singh, Oinamda L. Radhakishwar Singh, Moirangda P. Sarsandra Singh, Thangada M. Asinikumar Singh, Kumbida N. Mangi Singh, Lilongda Mohammed Anwar Hussain, Thawalda L. Basant Singh, Wangkhemda O. Haridas Singh, Hairokta T.S. Radhesyam Singh, Wangjing Tenthada M. Hemanta Singh, Khambokta T.S. Jadumani Singh, Wavagaida Dr. U. Deven Singh, Hyanglamda Dr. Y. Radhesyam Singh, Sugunuda Y. Zivan Singh, Tadubida Francis Ngajopa Amasung, Tamai Assembly Constituency da Z. Kikonbau Niumaine. Lemoriba Constituency Kumapan Gilisu Atamatamda Lauktok Labayari. BJP Manipur Pradesh ke ahanba bets oina Mikhal Thenagada Mirip Singh Maming Lauthokibaga Iroinana, Maming Yahodaba ticket Fangdaba candidate Singbu, Sagapa Singna, Party AC Office da Thomjin Narapa Leftri. Nitaipa Chotek the Laiba, Office da Oinam Silver Constituency BJP Mandalgi Yamla Mute Singna, Party AC ticket Fangada Mu Sing Maming Lauthopagi, Neom Yanning the Haiduna, Thoms Lakibani. Assembly Constituency Aduki Oina, ticket Fangani Haina, Tazaruba, Bikramjit, Romeo Amasung, Jiban Busakatpa, BJP Mandalgi, Mu Singna, BJP Office Manakta Kolau, Kayas Lauki, Lunan Irang Hoki. Mafamadu the police locked in the Miyamado Party Office Tamna Sangsin Batinki, Lakliba Mu Sing Aduki Marktagi, Mute Mari Party Asigi Singba Singa, Unanaba Party Office da Police na Sanganki. Manung the party ki dai ta loba yaba mioi amata leram da badagi bhut singado mapalda tholoki bagalunena oinam kendra dagi BJP muthatle haiba kholau kaya piendaba kaya su lauki ticket piba matamda corruption tawbagi sanabi ase Manipur da thambiranu intending candidate ahum asida ticket pi dedana atopa bai taba aduga Radha Kishore hairiba sigumba candidate asida party na ticket piba thoklabadi hairiba Radha Kishore hairiba mi asida aikoi oinam kendra gi oina support tawjaroi loinana oinam kendra da BJP muthatkani BJP की कैंडिडेट चुंका कहलोय राधा के छोटा पिसन गितार दी BJP से मुथटकनी मंडल से मुथटकनी ऑर्गेनाइजेशन मरी है सिसु अखोय न मुथटकनी Amaromda Lakadu Taramata Suba Assembly Election da Hangang Assembly Constituency da Hana BJP ki Mirip Oigani Haina Siam Saram Kiba P. Sarasandra Amadi Hana ki candidate Mutum Babita Congress da Yaukre Hangang Assembly Constituency da Hana Mirip Oiram Kiba Mutum Babita Manipur Pradesh Congress Committee da ngasi Ming San Kiba Golina intending candidate Oriba P. Sarasandra Su Party Asida Yauduna Mikala Sida Party Asigi Mirip ticket ki damakta Party Asigi form su Laukre Hairi Janata Dol United Manipur State Council na Lakadu Bataramatoi Suba General Assembly Election Asida Kendra Hompu Makta Mirip Thadokani Lunena Party Asina Mikalasi Naitom Tengnarakani Haina Masi Lautokre. Wafuma Singasi Party Asiga Hata the Labour Office da Lakadu Mikal Mari Lenena Election Manifesto Former Gitarum Ama Pangtokiba Aduga Mari Lenena Party Asigi Secretary General Maisnam Dorendrona Lautokibane Maisnam Dorendrona Hai ZDU Manipur State Unit na atoba political party amata punna chaminararoi haina mayak sengna thamki
Nakalam the Lakaduriba, Assembly Mikal Asiga Marilena, ZDU Manipur State Unitna Election Manifesto Putokpa Kwaidagi, Ahanma Political Party Oire. Party Asigi Ngasi Ponkiba, Point Mapangi Election Manifesto Aduda, Bishnupur, Sursampuramadi, Farizol District Pauduna, Jiribam District Taba, Tongzai Maril, Hainasu Kangdariba, All Kasar Roadpu, State Asigi, Lifeline Lambi Oina Semba, State Asigi, Insurgency gi tung koiba warisin puraknaba stakeholder pumaga wari sanaba singi district singi oiba tokhaiba university sing lehenba state missionary singa punna honaduna Bihar gumna state asida yu amati mayai kaba polam pumba pumthing thingba loinena Manipur Legislative Assembly amadi Jila Parishad amadi local body nupi singi reservation hengatpa haiba wafam sing yauri ngasige thoramadu de youth amasung mahila front ki executive member sing so sarya ke Left in a Democratic Alliance that we Janta Dolsi Yaugani and a Toromania Dubu. Manipur State Unit Ki Weba, Mitingama, Hokiba, January Tang Tramaida, Pamlava Matunda, Lakado elections in the Kulanite Navagi, Warrior Malogeraga, Haiba Warrior Do, Kuna Central leaders in the Tadana, Kulanite, when a Tenazaraki, Habagi, Kui Johnson, the Tamatam, Central leaders in the Soya, Bibiratana, Lakado elections in the D, and Amtaga, Junction of Yaudana, the Dol United. Kendra Humpumata, Hogi Mikal Tenazagani. Tangwayban Assembly Constituency Weba Miamgi, Kanan Nabaki Pamamangasi, Tangwayban Hisam like Idol Pang Tokre, Tarumaduda, Tangwayban Kendragi Senior Citizen Singna, Satyaki. Kanan Nabaki Tarum Aduga Marilena, Ahal Laman Singna, Masama Sagi Mod Fondo Naduna, Saukat Palamdam Ama, Matau Karamna Purakatagi Haibaki Matanga, Wanganke. Tarumadra Saryakiba, Tungi Umbirol Singna. Ahal Lamangi, Pautak Taduna, Makogi Apama Karilabagi Haiba, Kangdoki, Luinana, Lopat Payaba, Kongtang Karilabagi Haiba, Tidok Minabagi Damakta, Mipamadu, Pangtopani Haina, Miamna, Fongdonaki. Election Campaign Committee for Naurebam Kapurgi, co-convener M. Kelendrana Pause Karada, Kapurgi Mui Karana, in Sinduna Sarasandragi Yumda, Mantrajadu, Tausili Haina. Pongalakiba Mui Eduki Matakta defamation suit file Toragani Haina Fongdorkli Ngasi Manipur Press Club the Paumis Unabamada Kelendrana Maka Taraduna Mina Haijilaga Pau Seda Kapurgi Mayok the Phone Libasi Nungaite Karigumba Numit Humniki Manunda Pau Fongal Liba Mui Aduna Sengdoroktrabadi defamation suit file Tobagaluna CEO da Wakalaganis Haiki Kapur gi Muina Sarasandra Yumda Kari seeing nung simba kari sayram mi kola mi haidana si khabar yaw basti yaw ra isin ko ngasi ayuk thengna jabani ko yam ngak na thokpa election kamna su magi code of conduct na su masi yam na yada ba poni maramna su mala na haijali se ko defamation suit ama ko tawgani aduga loina na saigi haire ba imam yaw da ba pawasi matungda amhna tawiraktana ba ko election commissioner da ko wakat kani Election Gamari Lena political party Amatana, Paumi Sing the Paisapi, the Pau Fongan Matobigan Haina, Amzuna Fongdrakli. Manipur Press Club the Pangto keep a Paumi Sing Unabamada, All Manipur, Working Zerlis Unit Amzugi President, Wang Kimsa Siam Zain Haikibada, Nungtiki Pomba Pause, Infal Times, Amazon social media, the Miam Tengariba, Paumi Singbo, Paisapi, the Labor Yabagimo Ama, Asi Lehelu Dabani. Election Commission of India na piriba guideline ngakna Paumi Singna satkadabani amasung pet news ki matangda miyam amasung Paumi Singa wakal tamina bachangi loinana miyam gi damak ayuk nungthil numidang khaidana honadana pau sandok leba Paumi Singi thajaba mangan bigano Political parties in so Election Commission of India gi niyom thugaiduna Paumi da paisa piduna pau fongan bagi thabak tobigano karigom election ga marilena political party amadi Amagi favor da Pau Fong Nabagi Damak Paumida, Paisa Piba Tengarabadi, Press Council of India da Wakatuna, Election Commission of India gi, Lokat Pam Topa Tabak Lakot and Gane. President Namaka Taradana Paumi Singna, Paumi Ama Oibagi, Ethics Ngakna, Chatpamasung, Hanbalaitana, Miam Gidamak Honaduna, Lak Pagidamak Tasu, Paumi Singbu, Singtaki. Nakalamuram the Manipur Press Club the Reliance Company ki Makada high speed internet free Wi-Fi at Bamatamda install Tauragani Haibu Wafamsu Fongdoki. Karagumba candidates in my Pudamana, Mia Mamanga, Paulo Juriba, wishing you the Napdana, Itakogi, Nan Shine, Pasani Pirabo, Hakutamigana, Landa Togo said to begin over. Togutaragadi, Akogi, Togiba, Akogi,
candidate khangde atop mi khangde moi gi matak ta koina lokhopum thokba koi chap chaba aingi matak lokhot kani pet news to hai hek akoi amjuna pau phangaba adu gi magi evidence proof amjuna lai matam ore ga koina pinne sare pau mi adu ore ga koina pau si sing ji phongtok kani adu ECI da takani adu aingi matungna ai akoi gi moi action lohon gani adu akoi press council of India so koina takani Saurakna lupa lak mariga listing muftra manga chawa tarama tholongi oigadaba senpham oigadaba yamlaba using mai thaduna mangan kre case summary kumapan panduna lupa lak tarama thoi listing marfu manga ga satret fine wina state government revenue kahan kre Imphal Samasung West District ki mafam kayadagi district aniyasigi police amasung excise department na fagalakiba foreign liquor country liquor local liquor amasung beer bottle sing adu ngasi langthela leiba excise department ki campus ta mai thaduna mangan kre Panbaya district aniyasigi mafam kayada mamang sahil suni tarataru ki September tang taramathoy dagi Marilena bus singna akan drive sathaduna yu phakat paki tabak satharakibani deputy SP excise irungbam zati sorna lakadurib election asi santi oina pangthokna bagi pandamda police amasung miyam gi matianga lunena drive sing asi excise department na sathakibani department asigi gari amasung infrastructure suna leitabana drive asi sathabada chauna awaba saithengdi piri haiki Marina bus sing the department asigi award apa mention bidrabadi tribe asi hena kumang south sinduna state government ta revenue hena kaba ngamgani su haiki since 2009 dagi huji phawda akoi excise department na leijeriba gari ji off road ni karim leibnate adu gari ji akoi public tegi hire tokjeraga akoi nomogi petrol nei nome hiring charge piraga wajeraga akoi thabak si season ni masida government na nuksibiduna akoi gari leijage na akoi department na propose tawida yabiduna akoi gi infrastructure si matik chana lehenbirgadi huji karibe revenue si dagi double times akoi kaba ngamgani UNC na leptana satharaliba economic blockade asi government na solution purapang ngamdrabadi Citizens Committee Manipur na United Nations ta khangalakani haina phongdokre thangbeban lorung pure laikai da pangthokiba pawmising unaba amada Citizens Committee Manipur gi chairperson oidiba hanagi State Minister Radhavinat Koizam na hai English ni tarataru ki nabema amadagi UNC na satharaliba economic blockade asi gi mayukta miyam amasung singtam anigi apunba civil organization kayana waroisin purna bagi damak honaba kayabu thagatpa phongdoki Laibak thibadi center amasung state government anina waroisin puraknaba honabagi mahuta makoi masen inthok insin tawnadun leire humanity gi mayokta sathaba crime ama oiriba blockade asina piriba saithengdi chamjaraba miyam praja singdani blockade asina maram oiduna hospital singda essential oiba hidak sing phanglaktaba miyamna thengnari loinana NSN IM ni singnaba singna driver singda attack tawrakpa police personnel singda ambush satharakpana singba menungsi yaudraba khongthang kaya thangjilakli miyamgi apamba amasung aningba government asina phanganduna lamdamasida thoklebi issue asigi solution purak ngamgani haiba thajadri haiki government asina thamoi sengna sensitivity oina thabak tawba watpana solution purak ngamdabani radhavin una makha taraduna Citizens Committee Manipur na ngarang apun mifama mapang thoktuna kumna khanaraba matungda lamdamasida miyamna thengnariba humanitarian crisis asigi solution purnaba United Nations ki General Secretary ki Special Advisor da CA thaduna khangan bagi rayasi takibani miyobagi hak khongauna ba haibasi International Red Cross Committee amasung International Humanitarian Law na yadi haiba laikrabani mapi mapa oiriba government asina warosin purakpa ngamdabadagi international ki thak ta lariba United Nations da khangan bagi thaurang asi lokhalakpani hainasu phongdoki Mayam Rajnath na chingba mayam unaruba address chingi tamgi civil society organization mayam mama chalaga unaruba adu main tawro bawda kaimda phol laktrabasida adu altarade ai alternative sikarino haina Citizen Committee na khana jabada UN ki special advisor to the United Nations Secretary General on responsibility to protect to rescue the people of Manipur adu da ai approach tawrasi haina ngarang che ai committee na resolution logjabani petrol gi pothok sing khakta natana life saving drugs sing su nongthak lambida ngasidagi pusilak pahoragani haina BJP state unit spokesperson and birena phongdukre party asigi nitai paswithekta live office ta pawmi singuna bamada BJP spokesperson na wafamasi phongdukki bagalunena national highway number 38 Imphal Jiribam lambi asi semgot sagatpagi thabaksu national highway and infrastructure development corporation limited NHIDCL da sinakri haina su phongdukki
Panba yabadi National Highway number Kuntra Taret Infal Jiri Lambi Asi Semwat Sagat Pagi Mapung Oiba Thaudang Hanadi Biaroda Sinaba Lekibani. Manipur Prajagi relief Kardu Washu Pangana Bahidana airliftings. Hore, ngarang oil tankers, ani life-saving drugs, atuba tungaba hore, hayengsu makhatana lakigani. Masimangna Manipur Prajagi corner ni haibenate. Biaro ne, center gi Congress sarkar ne, state sarkar ne moi collusion namu torkanda. Jiri lambis de koi gari singe chatanaba. Sinba dungot manba. Aduna jiri lambi suksem siam na lermeba. Only 2.5 years old BJP government led by the Sri Modi ji ngarang nahan tabir mani. Biaro noi Manipur Prajabo sukui na wahal lakui dandi noi kutak tagi. Biaro dagi loktuerga National Highway and the Infrastructure Development Corporation Limited sinagre. State Asiki Satok Sinda Kwai Maru Oriba National Highway Animak UN Sina blockade Taukibati Lamdamasida, Sizinanaba, Tau Sing Nong Takilambi, Sizinaduna, Posilapa Hokre. Lamdamasiki Miamna, Hingbada, Sangdaba Yadraba Tau Madisana, Taknabaki Polam Asi, Panganabaki Pandamda, Centerna, Narangdagi Diesel Tau Posilapa Hokibani, Narang Midang Waram, Guwahati Dagi, Indian Air Force ki Achoba, plane Amasizinaduna, Diesel ki oil tanker ani, Puraktuna Infalda, Tunglakibani. Ngarang Infalda Tunglakiba Diesel oil tanker ani ado, Amana kiloliter. Kun aduk amana kiloliter tarani thoini plane thau pusilapagi khongthang asi National Highway ani asida gari sing sien dabadagi miam da kodaki oiba thau phanganabagi damak Central Government amasung Indian Oil Corporation na matam kharagi oina ya lifting tawbani hairi UNC ki matam kaktaba economic blockade na nomagi sangdraba yadraba polam kaya phangdabagi awaba koknanaba Central Government na airlifting tawduna petrol amadi diesel thajin birakpada state BJP na thagap wafum phongdorakli loinana mamang sahi ki nabe batang amadagi haukiba blockade asi Manipur ki Congress government na sillaga thokan bani haina BJP Manipur Pradesh ki state general secretary su oiriba Thongjo Assembly constituency ki MLA TS Biswas in maral sirakli Sanjen Thongda laiba MLA ki official quarter da paumi sing unabamada mahakna phongdo kibada lamdamasi ki miyamgi nomada sangdaba yadraba ana laying hidak langthak yauna polam kaya darkar laiba ki matung ina ya lifting tawduna makhata na adumak posilaki gani haiki Mikhal naksilakpa kalonina Congress Party the attack tawduna bisozina UPA ki matamda nimit chamani hena blockade tawkibada center da kari amata haidraga ngasina karigi nganglibano Economic blockade tawhaliba amadi sel laudana thabak lauriba asi Mikhal mayagi khongthang khudong saba launabagi ni haiba khudong saba launabani haiba Manipur gi miyamna khangnarabani ngarang haingang da pangthokiba mifam amada speaker lokesona BJP haiba party asi jat bijat naiba party ni haikiba adu karama mawongda haikibano madagi sabsaba wahan thok laiba leibak miyamda sengdoktuna khangnagadabani Mikhal Mayagi Khudong Sawa Lauba Yanaba, Congress Government, Anoba District, Siam Kiba Aduna Economic Blockade, Tawhanaba, Sin Kibani Haina Maral City. Ngasi Ahanba, Face Ki Oina Party, as in a Medic Contramato Ming, Lauk Liba Asida Party, Manunda, Sayanaba Matalaiti, Hainasu, Bisus in the Makatana Fondoki. Vote Kaptangi, Yang Harakan the Prajamiam, Lady Punamuchiki, welfare Yang Dana, Tawusi Karima Party no, Ngasi Economic Blockade, Responsibility Pugis Makanano, Congress Party ni Matang Matam Sadana, District Putoki the Gingasi Congress Party na, invite Tokibani, Center Government the P. Yaba is Kogi Central Processing Pigre, Hari Processing is seen Harakan the blockades in Namhare Harakanda, Prajamiangi, Akoi Porkna Bamatauti, Manipur Government, Oigadabani, 100 days Gimataka Toki blockade, Maching Langam than Tokre, Matam to that Congress Karigi the Makta, Akogi UPA government, Tortabani Habasiki Pandana, politicalized Orkanda, Narang Handa. Tokchar iba akogi Bharat ki amadi akogi Prithvi pumbada mangting thana chen na bohona iba BJP sarkana torpa thabak torumda khudimakta phattabo oina prajada uhonbaje masi yamna laibak thiba amani Nakala Maramda Economic Blockade ki mayotanga si Thawbal Kaithel the Miyamna Wakani Phamkre People's Preservation and Protection Committee Manipur amasung Thawbal Kaithel Apunmanupi lup anina sindana pangthokibani Blockade ki issue ase Central amasung State Government na UNC ga athuma matamda wari sanaduna warusin ama purakadabani hainaso phongdonaki Miyamna Economic Blockade khudakta loishillu haiba kholau kayasu lauki UNC na Sathari Economic Blockade Matangda RK Zoisana Kaubamioi Amana Tharakiba Public Interest Allegation Ngakpigan Litigation PIL Gemari Lenana Ngasi Manipur High Court Central Amadi Paramilitary Forces Yauna State Police ki Makok Thongba Officers Sing Court Karakre
Manipur High Court ki Chief Justice Rakesh Ranjan Prasad, Justice N. Koteswar amasung Justice Case Novena Sava full bench ki mamangda ngasi DGP Manipur Police, DIG CRPF, IG Assam Rifle South, DIG Counter Insurgency Operation BSF na makoi ki council singalunena court karaktuna court asigir number 1 da hearing sathaki balunena makoi ki submission sing langkhatki ngasigi PIL hearing adu ayuk pung 10 dagi ama fawba sathaki bagalunena makha taba hearing gi damakta lakleba January 15 da matam lefkhre hairi Economy blockade ki khudong saba laudana bara hena lauba thengnarabadi serak pigani haina Transporters and Drivers Council TDC amadi Manipur Motor Vehicle Department na section 1 tamlakli Nakalamuram da lanai lup amadi sangstan singna state asida service tawriba bus auto winger amadi Tata Magic ta ahen mabara lauba thengnarabadi thingbi wahaina su TDC na appeal tawrakli ngasi Transporters and Drivers Council TDC amadi Manipur Motor Vehicle Department ani khusam naduna state asida sialiba passenger puba gari sing tidim lambida khamdana passenger sing da ahen mabara lobara haina sek tawki sek adu lambi asida service tawba passenger puba gari ayamba economic blockade ki mingda passenger sing dagi ahen ba senpham lauramba thengnaki thawong asi TDC ki maikai dagi yamna kanna penda ba phongdoki amade passenger sing da ahen ba senpham sing handuhan kilonena tungda tawdana ba section 1 sing thamki TDC ki president Aishranjit na pawmi sing da phongdorapada TDC na kanna honaduna amade Marinaba Minister da Haijadun State Asida Service Tauriba Passenger Puba Gari Sing da Thau Marang Kaina Pangale Pibam Masida Gari Mapu Karan Economic Blockade Kudong Shaba Laudana Miam Daki Ahen Senfam Lauriba Si Sungya Yaroi Haiki Passenger Hogi Marang Kaina to Piribaneba Piriba Sigi Kudong Chabsi Lorkanda Equigi bus driver Singna owner Singna contractor Sina Mokogi Kanaba Kudong Chabaka Yanga Lorambasi Equigi complain Mayama Lapode Quingasi check out Jabani Matunga Hide Basi, Amuna Logiganu, Kariguma Amuna Lor Mataragadi Magi route Chiliba, any type of passenger vehicle, Salhandana, Penanti, and a mat Hamjangani, Barache, Sogi, Hengapayaro, Hengalamagadi, Praja Sing the Su, driver, Amadi conductors in the winning among the Torquada, Transport Association, Amadi Aquaki Society, Singagi, Karigumanta, objection Tauroi. Amaromda TDC amadi Manipur Motor Vehicle Department sinduna gari mapu singna miyamdagi ahenba senfam loriba asi thingnaba khongjang sangsiliba asida passenger singna apinba phongdorakli loinana atopa mafam singda su drive asi makhatana pangthokpiu haiki panba yaba amana TDC ki miyang makhada passenger puba gari singi oina Imphal West ki Hairangoi Thong Service Station amadi Imphal East ki oina Kusum Oil Pamda Thau Marang Kaina phangali अकोइना करिगी बरा हेंगलिनो हाइबा मतमदा मोइना थाव तांगबगिनी क्यूदा लेपदो यामना पिरक्तबगी मतुंगिना खोइ बरा से हेंगचबनी न हाय समायना TDC ना तौबिरैबा खोंथांग से पुंसी चुपगी ओइना खोइगी सुंबा प्रजागे अवाबा से येंगबिरगा मतम सांगना तौबिबसु ओइसनु TDC ना सुमना तौजबसे आई याम नुवाइजे अदुबु बरागी मंथीना दे ngasisu ai koktaadagi moirang hegelakbado lupa 10 piba barha do kun lawje ubu matamda tawbase ai thawai haksang yamna nuaje Go Green Campus Manipur University have a program among us Manipur University campus that launched Taukre. Manipur University students Union Musu Sinduna Pangthokiba Go Green Campus Programadu Lunch Taubagi Launch Taubagi Saruk Ama Oina Bicycle Yankai MU campus ta install Taukre. Manipur University ke funding in Makada install Taukiba cycle Singadu MU the Lakpa Kanago Mamui Amana Ahoma Mamalda ticket Kaktuna MU campus ta Satuksa Sin Taubada Sijinabi Yagani. Tharamadu ki sarkam oina wangang bada MU ki Vice Chancellor Professor Adia Prasad Pandena High campus manung luna nana thamba amasung engine panba gari singdagi thadorapa carbon dioxide handuna hen eco-friendly oiba campus ama ohenabagi pandamda thaurangasi paikatpani thaurangasi na campus ta laktana satuksasin tauriba mioi singda khodong saba piragani haiki thaurangasi ba mai pana Paikana Bahona the Saur of Taudang Loriba, Mosugi, President Amasung Executive Member Singbo, BC Natagapaso, Fongdoki. Programa do Hogdopada Manipur University Vice Chancellor Professor Adia Prasad Pande, Registrar Professor M. Siamkiso, Exam Controller Dr. N. Ibotomi Amasung at the official Kayasu, Sar Yadana, Go Green Programa do Hogdoki. I have also decided that once in a week, I personally myself, along with our this administrative officers and members of the faculty, we shall walk in the campus on the cycle to complete this program, because we want that our campus
should remain green. We shall maintain it, and also we shall increase the greenery of this campus, and for that this program is being launched. ngase heng nong yai dagi pung konmari somna kangpopi district ta jenen strike kaukhre haukiba January konma thoida sakang da bokolai paiba singna kaftuna halam kiba kamlang hauki ki misigi matangda lengakna miat pasingbu phabina batha kiba matamdagi hendorokpadagi jenen strike asi kongjang asi lauthorpani haina koki np kangpopi koki women's union amasung koki students organization sada hillsna punna thadorapa serwamana phongdorakle loinena jenen strike ki kongjang manungda essential services sing medical electricity water supply amadi dharamaga mailinaba hiram singdadi komthokani hainasu pawasina makhatari Imphal West Commando gi khutpu amana NSN IM gi kedar ma fagat khre faraba kedar adudi Tamelong nam kaulong khuldagi haujikna Tamelong model khuldalaiba sangthunang panmai sei kunthra apokpa miomangni sangthunang asi ngarang nongthil pung ahumakhai taba matamda kaithal manbidagi namsing khul taba lambidagi fagat khibani hairi police na wahang pohang tawbada sangthunang masana mahak asi 100 sim koba amagi makha da thabak tawi national highway number kunthra tari duty tariba security forces sing satoksa singi pau pitok pisin tawi haina phongdorki hairi pharaba keda asidagi mobile ani masu fagat pangamne hairi Republic Day yenglaga laliba January kunmari dagi kuntaru fawba kangla yengba sangbada athingba thamle adubo athingba se Republic Day yengba lakpa mi singi oinadi komthokani haina state archaeology gi serula man khangalakle Imphal East ki minithong dagi thumbu thong fawba de Imphal turil gi mapala tariba mafam sing Manipur police na thibomba gi thabak sathakre ngase ayupung manga taba matam dagi hauduna additional ASP operation ke mega sandran singba amadi makha taba officer sing yawa timna operation latu sathaki bane temaduna mafam ani asike turel mapal tariba mioi sing masak maming khangdok pagalna yum da sangduna thibomagi thabak sathaki thibo humbadu da mioi amata apa pundi yaukide India gi humpuni palak suba Republic Day nimita pung tarani thogi emergency lauthok le haina lona thingraba KCP tamngan ba maitai KCP poire maitai lob amadi KCP MC na punna semkiba People's War Group ki serla man haire lobasake Central Media Coordinator gi Secretary Comrade Len maitai na khoyek tawduna thadorapa serla sinama kha taraduna Republic Day tharamasibo akan mamongda yani da natana lob asina pung tarani thogi emergency lauthok pakaluna public curfew lauthokle namidasege pung taruk tagi hauraga namidang waram pung taruk fawada state sinmathungna emergency asi sathagani hariba pungpham asida Republic Day thauramga marilenaba thabak amata saruk yadanaba madi yum dagi mapan thoktanabasu phongdorkli hauji matanga swaida break matang laujage Manipur madi malenga tongan ba I pau singaluna ne khoi break tagi amna thuna hanjarake impact news po ming ta dalebio The pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Yumanungi application ki mapung fava solution piri ba Durasign G6 sizinabiu. Durasign asi Tata Blue Scope Steel Limited ki flagship retail brand ni. Durasign liner ki kudong chaba sing di yumanungi amasung mapan ki application ki khwaidagi yangba phanglang kupnaba. Yan thaba siling amasung phaklang khaidoknaba gi irai laiba solution pi. Panel sing ado phaiba amadi chap yunga mai kai install to bayai. Durasign Tata Blue Scope Steel. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Breaking matungda tarano oksari hauji makhana pauda
Sayol Kuntaruk Sumna, Satagada Higher Diploma in Cooperative Management Ki, Kumapaluk Suba Season Yauna, Tongan Training Course Ohum, Lamfiana Labor Institute of Cooperative Management, ICM the Hokre. Training course Haudopagi, Thorum Adu, ICM Complex Institute Asina Sindana, Pangtukibane, Haudopagi Thorum Aduda, Cooperation Ga, Marinaba Department Ki Officers Sing, ICM Ki CMN, Ozama Sum Trainees in Asariaki, Nasidaki Haukiba Training Course Asida, Hafta Mangagi Oiba Induction Training Program for newly recruited inspectors of cooperative department 6 taruk ki oiba certificate course on computer application amasung tha ani oiba certificate course on computer based accounting yauri Wakadegi world sida summatam panglen len bagi oina sum lagadi mind gi accumulation sida dross hatare kara saying the impure badugum elements sing se lai ada summa matam sumba elements impure dross sing se purify tawna ba refine tawna na ba adigi aigi hand gi warsu natraga aigi tongan ba knowledge gi oiba skill mayam si amuk nauna madu Sengut Pachang Bayam. Bullet Tauduna, Lamdam Assistant Batuna, Hiram Kodinga, Miam, the Tengbang, Piriba, Royal Riders Manipur, Linkat Kibakitarak Subama Popko Mongas Infal Iski, Kairao Bitra de Labor, Manipur Adventure and Allied Sports Institute, Masigi, Complex Pantokre. Thorum Asiga Mari Lenana, Royal Riders Manipur President, Tangjam Nirana Haikibada, Royal Riders Manipur gi Thaumi Singna Haukiba Lisingani Taret Tagi Bullet Tauduna, Lamdamasiki Mapam Sinbatuna, Satuna Miam gi Awana da Saruyaduna Lakli. Singi Manung Hanjinba, Mapam Sing the Ladiba, Kunja Sing the Leptana, Hidak Langtaki, Mating Pangli, Royal Riders Manipurna Landamasigi, Purup Singi, Kenaba Tamdana, Makatana Miam gi Tabuk Taunaba Sem Sari, Amaromda, UN Sina Satariba, Economic Blockade Namaram Oiraga. Mapandagi Bullet Rider Kaya Manipur de Europa Ngamandri Hainasu Pianaba Fundorkli Lunana Thorum Asida Asiga Marilenana Royal Riders Manipurgi Nauna Taupuga Basing Kanduna was Locre. Tungi Makataba Tawak Thorum Royal Riders Kioiba Makoda Kusin Nazaramaga Nasi Ekoi Haiba Executive Obesitagi Equincy Potagani Lakadori Executive Singsida Karamana Advisor when Chakre plus Executive Member when Sudum Legani. Sigi no Mitch is the Atopa State Tagi Amadi Atopa Club Singsitagi for 10th anniversary Royal Riders Manipur Yawalak Piba Adugumba member Mamam Zuyauri Aqui Markadi Tindraba Laiwai Krava Adugumba Yambasing Inausing Gidamuktasuma from the Equina Lai Katana Floral Tribute almost Okoi Pantokche. Ruman Theatre na Kachaba, Kuntaruk Suba Maitram Bire Award Sunitara Taruk Saisakpama the artist Nong Thombam Laxman Singha the Pigre. Award Asida Selulu Palising Tara, Site Sanamadi, Swalama Yauri. Lemzaningai whatever award asi ngasi Rumal Theatre na Sinduna, Taratarelak Suba, Rumal Artist Memorial Drama Festival, listening Tarataruk Haudopuki Thorum Ama, BT Rota Laiba, Theatre Asida, Pangtokiba Aduga, Marilena, Lantokibane. Ngasiki Thoramaduda, works some of the IPR ki Commissioner ki Radakuma IAS, Ruman Theatre ki Siamen ki Heramani Yauna, Theatre Sibunung Sizaba, Mioikayana Sar Yake. Thoramasiki Sarkama Oina Ruman Theatre ki, like Hidraba artist in Mapamda, Miamna, Haikaleka Tamdana, Ikai Kunamas Udki, Hayang the Yaudana Pangto Kodoriba, Roman Drama Festival February Manga Faba, Satagani Lunana, Theatre Unit, Tarani Toina, Sar Yagadori. Manipur Education Service MES Grade 2 amasung 3 officers singi oiba mipamama ngarang pangthok to the Manipur Education Service Officers Association Meswa Koba Association nama CM Kibakalunina thau pugada basing su khankri haina serolamada khangalakli Tarulak suba oina nomagi oiba free eye screening and subsidized surgery camp pangthokre panbayai free eye camasi Khetrigao Assembly Constituency ki manungsan laiba mafam kayada tangkak naina leftana satharakpani camasi National People's Party ki National General Secretary Bibik Raswang ke mamasung Caesar Eye Care Foundation gi lamjing makhada Eastern Youth Constructive Association gi Kongpal Khetrilaikai da leiba ground da pangthokibani ngasigi camadu da punami samayang khairom henbada lemna eye screening amasung cataract screening sing tauki panba yabadi paring naina satharakpa kem asigi manung sanna Caesar Hospital da mioi yangkai henbana subsidized cataract operation sing pangthokiba leirabani Haukiba January tarani 20 ki taratruk faba Haryana gi
Rock takta pangthok bakon matui suba National Youth Festival sar yaraba classical guitar gold medal amasung basida bronze medal lawrakraba Kanguzam Nongyay amasung Aits Lal Haribo Lalit Kala Sangamna Taramna Okre Haina Lup Asina Sirlamata Kangalakli Lunana Kalakar Adiasibo Lamjing Lamtak Pikibo Oja Laimium Devendrajit Saramabusu Lup Asina Ikai Kunabu Utkri Haina so Fongdorakli Manipur SSB Pensioners Welfare Association Wangkai Kaitala Sangbi Infana Kaibi Sanapata Laiba Yaivi Land Cinderella Home da Angang Singil Lainanaba Nauna Sagaliba Maita Yumzaugi the Association Sigi President Yauna Managing Committee members Sing Nangarang Angamba Silgi Tingbang Pikre Lunana Association Sigi Medical Team Nasu Lin Huinisikpa Maina Pokpa Saru Tiekpa Ising da Taban Sing Makaya Dagi Matanga Training Come Demonstration Namasu Utki All Manipur Students Union Amsugi Ahanba Oina Emsu Kaksing District Committee Ngarang Hangdokre Kaksing District Oina Kalaba Taupugadaba Singna Lala February Anida was Loudana Fam Singasipuba Horgan Hanesu Emsu Natadoropa Jilomna Kangalakli Sangnaraba Sumang Lagi artist Huidrom to Mamaite Uremam Awanlekaina Masagi Anaba Madagi Ngarang January Konitoida Lakidabada Youth Development Club Uremam Awanlekaina Awa Fongdorakli Lakidabagi Manung Amasung Awaba the Suklab Asina Sar Yari Haina Fongdokli All India Tanzim E Insab Manipur State Council ke Secretary Lusing Bamioi Mangana Governor Nasma Haftula Unaduna Minority Singi Kodongsa da Basingi Matangda Pukatuna Kangan Kri Haina Lup Asigi Chirulamana Kangalakli Prime Minister ki 15-point program of Minority Singi Hak DDK Madi AR ke culture program Singda Maiti Pangal culture ke program Sing Hapa Yauna Proportionate reservation piba na sing mahiram kaya gi matang nasu governor taksan ki haina su sirlo sinema ka tarakli hauze ngasino bagi basana gi pau ahum suba MCAW Pralhada Masung W Ramananda Elite Tournament ki champion qualifying match amada Cyclone Thangmiban Mai Pakre ngasi luang sumam da laiba luang popa cricket stadium da sana ki match asida YWC Langthamala tos ngamduna betting hana sana ki bagaluna team asin apibo over nifu yaudana over kuntarukta wicket taramak turaga supna giran humudra manga lauki ining asida ki sanna Ran Kuntaruk Lobangam ki match asigi anisuba betting sana ki ba Cyclone Thangmibanna over taranipan ga ball mangada wicket manga ahum turaga mai pakpagi ran humudra tarit adu lauduna match asi wicket tarit mai paki ining asida BTS Suwarna ran kun manga lauki Cyclone Thangmiban gi bowler Ziampuna wicket mari lauduna match asigi man of the match taki Manipur Cricket Association sindana satarliba ahum suba MCAW Pralhada Masung W Ramananda Elite Tournament ki relegation match amada crowd Kamnam Kaithil Amadi Thau Thamiban Anina Thasiki Komapanda Lamba Taunargani. Senior Women's Manipur Hockey League ta Maira Basikong Mai Pakre ngasi Komala Park Hockey Stadium na sana ki banupi ki anisubal match amada Maira Basikong na Seyo Singjamai Wama Khetrile Kaibo Panjal Mari Ahumda Maiti Bibi Ngamki match asida Mai Pakraba Maira Basikong ki Sandaroi and Ritu na match ki anisubal amasung kunthi suba minute singda Panjal ani aduga S Tanuna Tarataruk amasung kunipan suba minute singda anisuba Panjal Sanmangamki League match asida Maiti Oraba Seyo Singjamai Wama Khetrile Kai ki Panjal Ahum aduna KSA Sofia na match ki kuntra manga suba minute Panjal ama KSA Sonia na kuntra tadi suba amasung kuntra mapan suba minute singda Panjal ani sanke Manipur Hockey na sindra satarli bat league match tournament asida nupigi tim manga sar yari thas ki kun manga da nupagi ahum suba league match amasu sandaragane Amuramda Senior Men's Manipur Hockey League ta SUYC usekwan mai pakre ngasi Kumalampak Hockey Stadium na sana ki banupagi mga suba league match amada SUYC usekwan ki sanaroi Devi Suwarna match ki ahum suba kunithoy suba minute singda Panjal ahum Malingabana Mari suba masung nipumatay suba minute singda Panjal ani aduga boy masung mantos na match ki ahum suba masung kuntraintoy suba minute singda Panjal amum sanduna YCCIC konta ahlupu yaman laksa na Panjal tarit amada maiti papibangam ke Manipur Hockey na sinura sa Talibar League match asida nupagi tim tarit na saruyari hayang tournament asida nupagi league match ani sanagane
Sports Authority of India Sak Hostel Kumalang Park the Lady Basanari Singna Center Sig Insars Oriba Boxing Course El Ibom Sabu Sindo Haiba Dimanda Hostel Taduktana Centora Krabagi Tungda Ngasi Garjan Singamasung Sanari Singi Mihut Singna Sai NAR Sig Director Oriba Francis Marwin Unaduna Demand Singa Sigimatangda Mariksabu from Punamak Kangan Kre Director the Wakat Chero Lamasu Pisin Kibakalana Hirama Sigimatanga Inquiry Taudana Report Lauraba Matunda Makataba Tabaksing Lakutkani Haibaki Tazabasu Piraki Hairi Adamapu Center Sig Insars Sindri Fawadi Sadaroi Amata Hostel Asida Sankiro Haiba Pirep Ado Sadaroi Singi Maikaidagi Yamna Mayak Singna Tamlakli CrossFit Manipur Sinba Ahan Basta Level Men's Fitness Challenge Listening Taratrek Ahum Suba Saruk Event Plank Pangthokre Mioi Kuntrana Saruk Yadana CrossFit Nagamapalda Event Plank Ado Pangthokibane Event Adu da Ahanba Position Takraba Devananda Kumbra Lakpamna Plank Taubada Sangkiba Matam Pung Ani Minute Ama Second Taret ni Ani Suba Position da Tawyang Mamaitai Laitonjam Nataki Mahak na Taukiba Matamna Pung Amaga Second Taranipani Ahum Suba Position da Kevendis Maibam Nataki Mahakna Pung Amaga Second Ahum Sanki Fitness Challenge Adugi Saruk Ama Oina Pangthoki Ba Plank Abdominal Gi Challenge Ta Ahan Ba Position Taki Ba Devananda Komra Lapamna India Gi Oina Record Thambangam Kri Hairi Challenge Asigi Grand Final Oina Pangthoko Doriba Push Up Event Ki Damak Event Plank Ta Saruk Yaki Ba Miyo Kuntra Gi Manungda Miyo Matik Sa Ba Miyo Tara Khangat Kre Manipur Sanakhonabagi Lamda Prime Minister Narendra Modi ki Asan Mamiyeng Thamdana Lamdam Asida Sports University Ama Ahan Bukudol Oina Tamlakiba Asida Apen Mapui Hana BJP Sports Cell ki convener ki Serulaman Hairakle Lunena Masagi Pithok Sarakpa Magun Mathauna Kayana Malemda Sports ki Lamda Mangzil Thari Lamdam Asigi Sadaroi Singbo Punging Thawat Pam Thoi Hainasu Serula Silamaka Tari 786 Sporting Club na Sinduna Kairang Muslim Mayale Kaida Satariba Ahanba 7867A side Open Football Tournament ki ngasi sana ki matchda KTM Kairang Terama Khongna Kaksa B Kairang Mamang Lekaibo Panjal Mari Ahumda Maiti Bapikre Mapan Suba Inter Somong Invitation Football Tournament ki League Match ani mak draw oikre Somong States Club na Sinduna Club asigi sanabong da sana ki ba tournament asigi ngasi sana ki batara suba lekta BDF Somong Post amadi PSYC Paknung anina match ki apiba matamda Panjal amata chanabang ngamdana match asi draw satkre Sathariba Football Tournament asigi tara matharuk suba lektana PSA Paurabi ki Sanaroi El Pradip na match ki tarani pan suba minute ta Panjal ama san khraba matungda ANLK Somong ki Sanaroi S Sadanandana match asigi Kumapan Suba Minute Sing the Panjal Adu Handoktana Mets Tim Animak Panjal Amam Sanadana Draw Satke Tim Tarana Group Ani Tok na Sanari Batonamina Sigi Hayeng Makata Balik Mets Ani Sanagane Awum Suba Ima Panthoibi Trophy Men's 5A Side Open Football Tournament SYDS Sabal Lake Mai Pakre Komba Youth Organization Komba Nadi Mamlaikai na Sinduna Club Asigi Sanabungda Ngarangdagi Haukiba Tournament Asigi Ngasi Sanakiba Ani Suba Lekta SYDA Sabal Lekai gi Sanaroi Ananna Mets ki Kontramadi Suba Minute Sankiba Amatangai Panjal Aduna YUC Naharuk Makha Patpo Panjal Amasino de Maiti Piki Sathariba Tournament Asigi Ngasi Sanakiba Ahum Suba Lek Mets Adudana AAA Porompat Amadi NILFC Sinjami Anina Mets ki Apipa Matamda Panjal Amata Sanabangamdana Mets Asi Draw Satki Hayeng Saturday Football Tournament Asigi Makata Balik Mets Ani Sanagani How's the Arubada Moriba Palman Pizari Taramasi Suba Manipur Assembly ki Mikhal ki dama mere poina bagi dama BJP ki ticket fangla ba mi Kuntramato ki ming official ne law thokre UNC na Sathari economic blockade as government solution purapong ngamdrabadi United Nations taw hangalagani haina Citizens Committee Manipur na pongorokle Economic blockade ko dong sawal law na bara hen law ba thengrabadi serak pigani haina TV sema som Manipur moto vehicle department section 1 hangalagni Amasung Hena eco-friendly oiba campus ama uhen bagi pandamda Manipur University da Go Green Campus haiba program ang pagpupre.